India da hojik chatnariba lamgi oiba lo asigi matungina masa masagi pata piduna matam kayagi mamangdagi khundaraga laklaba Manipurgi singja tamjada lairiba hojik relief camp singasida saitanglaga lanjenaraga lairiba mioi lising humpu henba asibu kuki singasina landarakle haiduna makhoi singna lairamba khungang sing adu buffer zone oire haiduna lauthoklaga hanagi makhoi haurakpham oiriba mayum makai sing adu amuk hanna changsinduna khundaba yadriba leiba yadriba asi India lengaki policy asi karambanu masigi oiba hiram masida hauji leibak asida satnariba lamgi lo asi Manipur hariba state asida di satnaba yadabra Manipur asi India gi state ama natabra haibasigi matangda wahang amasu tholaki Indian Army amasung paramilitary force asiga khusamnaraga satminariba kuki khulai paiba singasina Manipurgi singkhong chingja singda tawriba asigumna awang nongpok lamdamda khundariba mainland India ga saksu manadaba Mongolot hariba phurup asigi miyam sing asina amatu oina hauduna India gi atopa mafam sing haibadi Delhi da UP da natraga na Bihar da karigumba landaruba matamda hariba state sing asi buffer zone oire maram asina kanagumba mioi amatana masa masagi mayum ingkhol sing asida leiba yaroi haina India lengakna lauthokpa ngamgadra madu logi miengda aranba thawang ama oibata natana ngamgani haibadusu thajade masiki maramdi India hariba lebak asida chatnariba democracy asidi hariba state sing asigi mishing yamlaba voter sing asida yumpham oibani madu oiba taragade matam kayagi mamangdagi lamdam asida khunda leitaraga laklaba masagi poknafam maramda marebak asigi manung maktada mapandagi lanje laklaga changjafam lauraga leiraba amasung mayung makai lejadaba refugee amagumna asuk tona hingliba masigi phibam asida hingan bahaibase makhoidi awang nungpokki hingnung kachin asida missing pangyam yamdana leiba MP ama anidagi hena parliament thagatpa ngamjadaba India gi politics ta singthanaba yadaba masing thaba yadaba amasung kaya khana ningai oidaba atwanba mioi phurupni haina khallaga masi India gi luchingba singasina tawgi yauna tawba ama yauri masi yamna laibak thiba amani masisu amuktang ningshiminasi mitai amasung kuki ani gi marakta sahi ani hena thokiba hana sunabagi irang aduda haujik phawbada mioi sani humpugi mathakta sikhre mioi lising humpugi mathakta mayum makai sing thadoktuna thawai asi hingnabagi damakta haujik lanjenari mioi nifugi mathakta haujik phawbada thiba khangna mangkhre amasung lamdam masida zero first information report FIR lising taruka chamnga gi mathakta register tawraga laikhrabani wafam sing asi national amasung international media kaya amada pumnin nillaga laukhongna khrabani lamdam masomgi miya masibu nungsibagi kohi taiba wangang sangang khara ngangba amasung ising manungda laitum thada badawna check mok laudana laikhragadaba inquiry commission na chingba kaya ama semba khadrak madrak tawba natana irang asibu achum aran thidoktuna matam pumbagi oina loisin khinabagi damakta wakhainaba ama puraknabagi damakta thoidokpa thabakti haujik phawba paikhat leitri masi khudimang asida khwaidagi henna pukning chingsinningai oriba wafam amana amadi thamoi shukningai oriba wafam adudi leibak asigi mapi mapa oiriba Prime Minister Narendra Modi masamakna mahaki mafamda Manipuri sing asigi mikap miraw khon mayam asa samu maningda pena khongba dauna thoktuna karisu tabidaba tawdana ngasi phawba sahi ani hena leiriba asini masi India gi atei atopa state sing haibadi Bihar amasung UP na chingba state sing asida thokpa maihau langpok amadi rail gari gurung chatpa amasung gari thengjinabagi thodok sing asida misi mina nanglaba mioi sing adugi damaktadi India gi Prime Minister asina thamoi shokna awaba phongdokhiba kaya amasu laikhrabani amasung Manipur asida kuki sing asina mayum makai maina tumna thadoktuna lanjena khiba amasung asi ana kaya ama nangkhraba singi damaktadi nongmata oirabasu state asida laktuna minungsigi wahai machet amata oirabasu phongdokhiba tawkhide ngasi phawada satliba sahi kumja 2025 की February की तांग मापंदा Hana की Chief Minister Sri N Biren Singh na state asigi Chief Minister की चौकरी असिदगी हेक थादोखिबगा इरोइनना February की तांग तरागा हुमदोइदगी state asida thamjilakhiba PR asigi lengak asina ngasi phawada lamdam asigi miyam gi damakta
अफब मखलगी थबक अमत पाइखलक्ट्री मियामना थाजनरंबगी चांग अदु अदुकी मतिक हंथखरे मियामगी थाजब अमत लैत्रे हाइबि यारे पार्लियामेंटना पीबा अयाब मतुंगिना था तरुक नत्रगना मखा ताना सांदोक्तुना सनहनबा याबा पीआर असि हौजिक फाउबगी ओइनदी कुकी सिंग असिना नेशनल हाईवे थिंगबा अमसुंग नम हादुना सेन मुनबदा तुमिनना येंगदुना लैथोकली मसी तसेंगना हाइबा तारगदी हौजिक स्टेट असिदा थमलिबा इकोन कोनबा पीआर असि हाइनबा लै बोमना हौरगा पोकलाउबिना लोसिनबा हाइबदो तारगा लैरे मियामगी पुंसी असि हानगुमना मिहुन सुदना अदुमक लैरी अहोंग करीमता लैते स्टेट असिगी पीआर गी सरकार असिना अफब थौसिल थौरांग इरांग असि नेमथनबगीदमक्ता करीगुम्बा अमत्ता पाइखतपा लैत्रे पाइखतपा हौरंबा अदुसु मवोंग मालगा धप तौरमलगा तोखरे हौजिक पीआर गी सरकार असिदा प्रजा मियामना थाजबा अमत्ता लैत्रे निंगसिंग बियाबदी मालेमगी तोंगान तोंगानबा मफम कया अमदा थोखिबा लानजाव हाइबदी इजिप्ट अमसुंग इजराइलगी लान एल साल्वाडोरगी सिविल वार साउथ अफ्रीका की एपार्थाइड मूवमेंट बोस्निया की हना सुनबा गोचेमाला की मियामगी इहौ ताजिकिस्तान की लान नॉर्दर्न आयरलैंड की मुकनबा पापुआ न्यू गिनी की इमू नाइमू तानबा अमसुंग लिबिया की खुथोनबा खुदिमक असि अयाबना यूनाइटेड नेशन अमदी यूएसए ना चिंगबा अचौबा फोर्स सिंग असिना मेडिएटर ओइदुना वारी सनहलगा पीस एकॉर्ड अमममगी मखादा लोइसिनखिबा ngakतने अदुबु इंडिया लेबाक मनुंगी वाथोक्ता मपानगी लेबाकना खुद थिंजिनबा यारोय हाइबा इंडिया लेंगाकी फिरेप अमा लौरकपा असिनी मसी करीगुम्बा मणिपुर असिदसु मालेमगी अनिसुबा लांजाव असिगी मतुंगदा यूरोपता थोखिबा बोस्नियागी ख्वाइदगी हेना साथीबा तमथीबा हाना सुनबगी लान अदुदा मियोय लाख अमरोमगी मया सिखिबा अमसुंग मियोय मिलियन अनिरोमगी मयादा मयुम मके थादोक्तुना लांजेनखिबगी मदुगी फिबम मदु यौरकपा तारबदी मसी चतनबा यारकलोय अदुबु असुमना हौजिक ओइरिबा कुनमाथोय सुबा सही सासिदा लाक्लिबा ग्लोबल मार्केट इकोनॉमी अमसुंग जियोपॉलिटिक्स की अकनबा इरई अमदा मणिपुर याउना अवांग नोंगपोक लमदमदा लैरिबा सोथाउरबा मियोय फुरुपसिंग असि काउसिंगुमना माइकई खंगदना चेंदुना अदुमक पुबा हौरकली मसिगी फिबम असिदा करीगुम्बा स्टेट असिगी अचौबा मियोय फुरुपसिंग ओइरिबा मितई नागा अमसुंग कुकीना मतम सांगना मुकनरगा लैबा तारगदी मसा मसागी खुनागी ओइबा अपुनबगी पांगल अदु सोन्था हलक्तुना हानदगी हेन्ना लाइरबा मियोयसिंग ओइरकपगा इरोइनना स्टेट असि इंडियागी मिसिंग यामना खुंदाबा लिंजेन मानबा अचौबा इंडस्ट्री लैबा अमसुंग कारबार चाउना तौरिबा स्टेट सिंगी पोजोनफम कैप्टिव मार्केट ओइना लैरिबा फिबम असिदगी हेन्ना लुसिलक्तुना ममै थंगदा मसागी फुरुप अमममगी ओइबा आइडेंटिटी अदु फावबा मांगखिबा याबगी अकीबसु लैरे मसिसु अमुक्तंग खंथरगा येंगबियु मिसिंग यामबा अमसुंग खुकन पांगनबसिंगना खुलिंगदुना पानबा इंडिया हारिबा लेबाक असिगी डेमोक्रेसीगी मानबा खुनाय हाइबसी मसागी मरैबाक्ता रिफ्यूजी अमगुमना तोन हिंगलिबा लांजेनरगा लैरिबा मियोय लिसिंग हुमफुगी मफमदा अदुकी मतिक लाइबक थीबा हाइबदु ओइरे डेमोक्रेसीगा तना थनबा याद्रबा जुडिशियरी दा याउरिबा मकोक थोंगना लैरिबा सुप्रीम कोर्ट की जज फावबदा मैतै मचानी हाइदुना सुरचानपुरदा संहनदबा ngamba कुकी सिंग असिदा इंडिया लेंगाकना करीगुम्बा मखल अमतगी एक्शन लौरक्तबा हाइबसिसु कुकी सिंग असि इंडियन कॉन्स्टिट्यूशन अमसुंग डेमोक्रेसी की मथक्ता लैबा कांगबुराना इंडिया लेंगाकना मसी तसेंगना तौगे हाइना तहोलिब्रा हाइबसिसु वहंग अमा थोलई तसेंगना मणिपुर हारिबा स्टेट असि पिकई अमसुंग मिसिंग यामदे हाइबा तारगसु लालहौबगी इरांग अमसुंग लुसिंगबा साबसिंगना चौकरी मुनबगी लीला असिदी इंडिया की लैरिबा स्टेट मयामदगी मांगजिन थाना चटली इंडिया की मनुंगदा पीआर ख्वाइदगी हेना थंबा स्टेट अमसु ओइ मसिनी हौजिक स्टेट असिदा तम्बा ngamdriba फिबम सही अनि हेलक्लबा मणिपुर की इरांग असे करंबा मतमदा लोसिंदुना हानागुमना तंगदु लैताबा शांति लैबा लमदम अमा ओइरकनी हाइबसी मियामगी आशा अमत उरक्त्रे हौजिक लैरिबा पीआर की सरकार असिनसु स्टेट असिदा अफबा थौसिल थौरांग अमत पाइखत्रे मियामना थाजबा अमत लैत्रे अखोइगी लोचिंगबा फमनाइबसिंग असिसु चौकरी मुनबगी लमजेन कन्ना तानरी मखोइना उरिबसी पवार खक्तनी लैबाक असिदा हौजिक लैरिबा वारिबा मयाम असिदी मखोइगी थमोइदा अमत खंदे लैबाक नुसिबगी प्रजा नुसिबगी ममी अमत ताब उदे मरम असिना मसागी ओइजबा थीरिबा चौकरी लमजेनदा याउरिबा लुचिंगबा साबसिंग असि प्रजा मियामना परा अमतंगदी तंबिरसी।